मैम खुरमजरे दंगरी बस इम्पैक्ट न्यूज़ इम्पैक्ट रिपोर्टर्स दा मैम तरा नोक्चरी लाइबक थीब थोदोक अमदा ngarang numidang pung mapan makhairom tarakpa duwaida manipur gi student luf maheiroi luf amagi office ki mamang thangba wall gi sarukta plan tawbu oiramgani hana chingnaba id ma pokhaibada maheiroi ama leikhidre amana so open nangkhre maheiroi ama leikhidaba aduna bom pokhaifam adudagi meter kontrarom lapna leiba mafam asida bom machena panmadagi leikhidabani aduga maheiroi luf asigi maming thaba banner oina semba post amasu bom machena panmadagi kaiduna kinthaduna leiba hojik miyamna ubiri aduga thodok asi karigidamak thokpuno kana thokolambano haiba hojik fauba khangba ngamdre domakpu maheiroi ama leikhidre amana asopan nangduna hojik layang chathari haibagi pau fangi police mafam asi akoibada thiba humbai thabak chathakhibaga loinana makha tanasu thokoningda thodok thoktanaba mafam asi akoibada ngak sinuna leibagi mamishu tade